ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯦ 10ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯦꯅꯤ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯏꯂꯥꯝ ꯂꯥꯝꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯟꯗꯤ ꯑꯃꯒꯨꯝꯅ ꯗꯤꯄꯛꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯗꯤꯄꯛꯁꯨ ꯌꯥꯝ ꯊꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯗꯤꯄꯛꯅ ꯔꯤꯆ ꯋꯥꯁ ꯁꯤꯅ ꯀꯨꯝꯂꯛꯄ ꯑꯗꯨ ꯑꯦꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯨꯄꯥ ꯑꯣꯏꯕꯗ ꯋꯥꯠꯇ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯋꯥꯏꯠ ꯐꯣꯔꯃꯦꯜ ꯁꯔꯠ ꯃꯊꯛꯇꯨꯗ ꯅꯦꯚꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕ꯭ꯂꯦꯖꯔ ꯑꯃ ꯂꯤꯠꯇꯨꯅ ꯕ꯭ꯂꯦꯛ ꯇ꯭ꯔꯥꯎꯖꯔ ꯁꯦꯠꯂꯒ ꯔꯣꯛ ꯐꯤꯜꯒꯤ ꯕ꯭ꯂꯦꯛ ꯂꯦꯁ ꯑꯞ ꯁꯨꯁ ꯑꯃ ꯇꯣꯡꯂꯒ ꯃꯁꯥ ꯅꯥꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯦꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯗꯤꯄꯛꯇ ꯌꯦꯡꯂꯨꯕꯅꯤ꯫ ꯗꯤꯄꯛꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯦꯅꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯐꯠ ꯂꯨꯛꯊꯈꯤꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯀ꯭ꯂꯠꯆꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯗꯤꯄꯛ, ꯀꯩ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤꯅꯣ? ꯑꯦꯅꯤꯅ ꯑꯃꯨꯛ, ꯀꯩꯅꯣ ꯐꯣꯟꯅꯤ꯫ ꯑꯣ, ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯦꯅꯤꯗꯤ ꯋꯥ ꯉꯥꯡꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯗꯤꯄꯛꯇꯤ ꯑꯦꯅꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯗꯤꯄꯛ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯕꯨꯅꯣ? ꯅꯪꯒꯤ ꯃꯨꯠꯇꯨꯕꯨꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯋꯥꯕꯩꯅꯤ꯫ ꯑꯣ, ꯑꯗꯣ ꯍꯣꯔꯦꯟ ꯃꯤ ꯌꯥꯝ ꯇꯤꯜꯂꯝꯒꯅꯤ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯂꯩꯒꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯇꯜꯂꯦ, ꯏꯀꯥꯏꯖꯩꯌꯦ꯫ ꯀꯩꯒꯤ? ꯑꯍꯟ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯈꯪꯅꯕꯁꯨ ꯌꯥꯎꯗꯦ꯫ ꯗꯤꯄꯛꯅ ꯅꯣꯛꯂꯒ, ꯁꯨꯝꯊꯣꯛꯑꯒ ꯍꯩꯅꯔꯛꯇꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯧꯔꯤꯗꯣ ꯌꯥꯝ ꯆꯝꯕꯅꯤ꯫ ꯍꯣꯔꯦꯟ ꯀꯩꯁꯨ ꯅꯪ ꯕꯣꯔꯤꯡ ꯆꯨꯔꯣꯏ, ꯃꯥꯅ ꯈꯪꯅ ꯁꯤꯜꯂꯛꯀꯅꯤ꯫ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯤꯗ꯫ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯁꯨ ꯃꯥ ꯂꯥꯛꯑꯝꯕꯅꯤ, ꯅꯪꯕꯨꯗꯤ ꯈꯪꯍꯧꯔꯝꯃꯔꯣꯏ꯫ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯗꯤꯄꯛꯅ ꯑꯦꯟꯚꯦꯂꯞ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯑꯦꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯍꯣꯔꯦꯟ ꯀꯩꯅꯥꯗꯨꯗ ꯅꯪꯅ ꯄꯤꯌꯨ꯫ ꯇꯥꯃꯣꯅ ꯑꯗꯨꯝ ꯄꯤꯌꯣ, ꯑꯩ ꯇꯜꯂꯦ꯫ ꯁꯦ, ꯀꯣꯛ ꯄꯥꯏꯁꯜꯂꯨ, ꯀꯨꯝꯃꯨ꯫ ꯑꯦꯅꯤ ꯌꯥꯝ ꯇꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯁꯦꯜ ꯀꯌꯥ ꯊꯥꯗꯗꯨꯅ ꯇꯧꯔꯤꯕ ꯗꯦꯀꯣꯔꯦꯁꯟꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯦꯅꯤꯗꯤ ꯈꯣꯡꯕꯨ ꯊꯥꯡꯖꯤꯟꯗꯧꯕ ꯇꯜꯂꯤ꯫ ꯗꯤꯄꯛꯁꯨ ꯑꯦꯅꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯗꯨꯃꯥꯏꯅ ꯏꯁꯨꯛ ꯁꯨꯛꯊꯒꯅꯨ, ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯦꯅꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯃꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯛꯄꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯆꯠꯇꯕꯒ ꯃꯁꯥꯗꯣ ꯅꯔꯚꯁ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯜꯂꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯗꯤꯄꯛꯀꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯕꯥꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯔꯣꯁꯤꯇꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯌꯧꯔꯛꯑꯦꯗꯅ, ꯑꯦꯅꯤ ꯍꯥꯏꯕꯅꯤꯀꯣ? ꯍꯣꯏ ꯆꯦ꯫ ꯅꯣꯏ ꯍꯦꯔꯣꯁꯤꯗꯅꯦ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯁꯛ ꯐꯖꯅ ꯈꯪꯅꯒꯦ ꯍꯥꯏꯕꯅꯤ, ꯌꯥꯗꯦ, ꯄꯥꯝꯃꯨꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯈꯪꯅꯔꯣ ꯀꯩꯗꯧꯔꯒꯦ? ꯔꯣꯁꯤꯇꯥ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯅꯔꯦ, ꯃꯥꯟꯅꯗꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯥꯡ ꯇꯧꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯗꯅ꯫ ꯗꯤꯄꯛ, ꯍꯣꯏ, ꯅꯪ ꯂꯨꯍꯣꯡꯕꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯗ ꯑꯦꯟꯚꯦꯂꯞꯇꯨ ꯄꯤꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯦꯅꯤꯅ, ꯆꯦ, ꯁꯦ꯫ ꯔꯣꯁꯤꯇꯥ, ꯑꯣ, ꯊꯦꯡꯛ ꯌꯨ꯫ ꯑꯗꯨ ꯗꯤꯄꯛ, ꯑꯩꯒꯤꯁꯦ ꯃꯤ ꯌꯥꯝꯕꯅꯤꯅ ꯐꯔꯛ ꯇꯥꯗꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯁꯥꯏꯠ ꯈꯥꯏꯗꯣꯛꯑꯦ꯫ ꯑꯁꯣꯝ ꯊꯪꯕꯁꯤꯅ ꯅꯨꯄꯥꯒꯤꯅꯤ꯫ ꯑꯦꯅꯤꯗꯤ ꯈꯪꯅꯕꯁꯨ ꯌꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯁꯨ ꯂꯩꯕꯅꯤꯅ ꯃꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯤ, ꯕꯣꯔꯤꯡ ꯑꯣꯏꯔꯣꯏꯕ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯝꯗꯥꯏꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ꯫ ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯔꯣꯁꯤꯇꯥ ꯃꯅꯥꯎꯅꯨꯄꯤ ꯂꯥꯞꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ꯫ ꯊꯣꯏ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯣꯏ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯃꯆꯦꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯆꯦ, ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯛꯏꯗꯨꯕꯣ? ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯪꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ? ꯑꯁꯤꯕꯨ ꯀꯩꯅꯥꯅꯤ, ꯍꯌꯦꯡ ꯄꯣꯠꯂꯣꯏꯒ ꯁꯦꯠꯂꯒ ꯃꯥꯟꯗꯣ ꯃꯌꯥꯏꯗ ꯂꯥꯎꯔꯛꯇꯧ ꯃꯥꯜꯂꯤ꯫ ꯔꯣꯁꯤꯇꯥꯅ, ꯌꯥꯔꯦꯍꯦ, ꯀꯥꯎꯈꯤꯕꯅꯤ, ꯍꯩꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯄ꯫ ꯑꯦꯅꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯊꯣꯏ, ꯀꯩꯒꯤꯅꯣ ꯀꯧꯔꯤꯗꯣ? ꯀꯩ ꯋꯥꯠꯂꯒꯦ? ꯔꯣꯁꯤꯇꯥꯅ ꯑꯦꯅꯤꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫
ꯋꯥꯠꯄꯩ ꯅꯠꯇꯤꯌꯦ ꯇꯨ ꯃꯥꯁꯦ ꯅꯣꯏ ꯇꯥꯃꯣ ꯗꯤꯄꯛꯀꯤ ꯅꯅꯝꯃꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯧꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯊꯣꯏꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯅꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯦ ꯈꯪꯅꯕ ꯌꯥꯎꯗꯦꯅ ꯀꯩꯝꯇ ꯀꯣꯏꯔꯨꯅꯨꯀꯣ ꯑꯍꯟꯗ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯍꯟꯕ ꯃꯤꯗꯨꯅ ꯏꯅꯝꯃ ꯀꯧꯔꯛꯄꯗꯣ ꯏꯍꯩꯗꯤ ꯍꯩꯅꯖꯗꯦ ꯑꯦꯅꯤ ꯍꯣꯏ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯣꯏꯒꯤ ꯋꯥ ꯉꯥꯡꯒꯟꯕ ꯃꯤ ꯀꯣꯏꯗꯕ ꯃꯇꯧꯗꯨꯗ ꯑꯦꯅꯤꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯦꯅꯤꯅ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨꯒꯤ ꯅꯥꯀꯟꯗ ꯒꯥꯏꯇ꯭ꯔꯤ ꯐꯝꯊꯔꯛꯏ ꯑꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯁꯦ ꯗꯤꯄꯛꯀꯤ ꯋꯥꯏꯐꯇꯨ ꯅꯠꯇ꯭ꯔꯣ ꯑꯦꯅꯤ ꯍꯣꯏ ꯃꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯏꯇ꯭ꯔꯤꯗ ꯌꯦꯡꯉꯛꯏ ꯀꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯈꯜꯂꯤꯉꯩ ꯊꯣꯏꯅ ꯀꯧꯔꯛꯏ ꯆꯦ ꯒꯥꯏꯇ꯭ꯔꯤ ꯑꯩꯈꯣꯏ ꯆꯦꯕꯨ ꯎꯅꯔꯕꯣ ꯒꯥꯏꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯑꯦꯅꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯒꯥꯏꯇ꯭ꯔꯤ ꯎꯅꯗ꯭ꯔꯤꯌꯦ ꯑꯝꯇ ꯊꯤꯔꯛꯑꯣ ꯀꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯊꯣꯏꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤꯌꯦ ꯏꯅꯝꯃꯁꯦ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯦ ꯒꯥꯏꯇ꯭ꯔꯤ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏꯌꯦ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ ꯅꯣꯏ ꯆꯦꯗꯣ ꯑꯝꯇ ꯎꯅꯔꯝꯒꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯆꯠꯂꯣ ꯃꯥꯕꯨꯗꯤ ꯑꯩꯒ ꯐꯝꯂꯝꯂꯒꯦ ꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯦ ꯒꯥꯏꯇ꯭ꯔꯤꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯝꯃꯨꯀꯣ ꯑꯦꯅꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯥꯏꯇ꯭ꯔꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯒꯥꯏꯇ꯭ꯔꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯜ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯦꯅꯤꯁꯨ ꯒꯥꯏꯇ꯭ꯔꯤꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯊꯦꯡꯅꯔꯗꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯒꯤ ꯋꯥꯔꯤ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯒꯥꯏꯇ꯭ꯔꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯑꯦꯅꯤꯅ ꯈꯪꯗꯕꯅ ꯒꯥꯏꯇ꯭ꯔꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ ꯑꯦꯅꯤ ꯆꯦ ꯑꯩ ꯆꯦꯒ ꯋꯥꯔꯤ ꯇꯣꯉꯥꯟꯅ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯀꯩ ꯋꯥꯔꯤꯅꯣ ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯣꯟꯗ ꯑꯣꯏꯅ ꯁꯥꯟꯅꯁꯦ ꯆꯦꯒꯤ ꯅꯝꯕꯔ ꯂꯧꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯅꯣꯏ ꯍꯦꯔꯣꯅ ꯑꯃꯨꯛ ꯈꯪꯉꯒ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯆꯦ ꯑꯦꯅꯤꯒꯤ ꯋꯥꯍꯩꯗꯨꯅ ꯒꯥꯏꯇ꯭ꯔꯤꯗꯗꯤ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨ ꯄꯤꯅꯤꯡꯗꯕ ꯁꯥꯗꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯦꯅꯤꯗ ꯄꯤꯔꯝꯃꯤ ꯗꯤꯄꯛ ꯍꯣꯏ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯏꯃꯨꯡꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯈꯟꯅꯩ ꯗꯤꯁꯤꯂꯥ ꯏꯅꯝꯃ ꯉꯁꯥꯏ ꯀꯀꯥ ꯂꯥꯛꯑꯝꯕꯅꯦ ꯍꯪꯆꯤꯠ ꯃꯟꯗꯦꯗꯒꯤ ꯐꯥꯔꯁ ꯋꯤꯛꯀꯤ ꯁ꯭ꯄꯤꯁꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯅꯤꯌꯦ ꯔꯥꯏꯝꯁ ꯇꯤꯆꯔꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯃꯤ ꯂꯥꯛꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯦꯅꯤ ꯑꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯕ꯭ꯔꯣ ꯏꯅꯝꯃ ꯌꯥꯎꯍꯟꯅꯕꯅ ꯍꯥꯏꯔꯝꯕꯅꯦ ꯅꯣꯏ ꯇ꯭ꯔꯦꯅꯤꯡꯗꯣ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯌꯥꯎꯕ ꯀꯥꯟꯅꯅꯤ ꯍꯥꯏꯌꯦ ꯅꯨꯡꯁꯤꯅ ꯑꯗꯨꯅꯤꯅꯦ ꯑꯗꯨꯁꯨ ꯌꯥꯎꯁꯜꯍꯧꯕ ꯐꯩ ꯅꯣꯏ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯐꯔꯛ ꯇꯥꯗꯣꯏꯔꯥ ꯈꯪꯗꯦ ꯑꯦꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯀꯣꯟꯅ ꯆꯠꯂꯁꯨ ꯌꯥꯏꯗ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯗꯤꯄꯛ ꯃꯊꯟꯇ ꯈꯟꯖꯩ ꯑꯩꯅꯕꯨ ꯈꯜꯂꯨꯔꯗꯤ ꯑꯌꯦꯠꯄꯒꯤ ꯑꯌꯦꯠꯄ ꯉꯥꯛꯇ ꯗꯤꯁꯤꯂꯥ ꯅꯍꯥꯟꯒꯩ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯤꯗꯣ ꯀꯣꯛ ꯄꯨꯕꯤꯒꯦ ꯈꯟꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯗꯤꯕ ꯗꯤꯄꯛ ꯑꯃꯨꯛꯀꯁꯨ ꯈꯜꯂꯤ ꯅꯍꯥꯟꯒꯩꯗꯤ ꯋꯥꯐꯥꯎ ꯐꯖꯅ ꯉꯥꯡꯅꯗꯦꯁꯦ ꯅꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯅꯨꯡꯁꯤ ꯅꯣꯏꯅ ꯇꯥꯟꯅꯔꯒꯅꯦ ꯀꯩꯅ ꯐꯒꯗꯒꯦꯗꯣ ꯈꯟꯅꯔꯣ ꯍꯦꯛ ꯗꯤꯄꯛꯅ ꯐꯔꯦ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯁꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡꯗꯣ ꯄꯥꯛꯅ ꯌꯥꯎꯒꯦ ꯐꯪꯕ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯒꯤꯅꯤ ꯀꯀꯥꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯁꯤꯟꯕꯤꯅꯕꯅ ꯍꯥꯏꯖꯔꯛꯏꯁꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯅ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯕ ꯑꯩꯁꯨ ꯍꯌꯦꯡ ꯈꯔ ꯊꯦꯡꯅ ꯆꯠꯂꯒꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯍꯧꯒꯠꯅꯔꯦ ꯗꯤꯄꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟ ꯃꯦꯠꯂꯒ ꯂꯩ ꯑꯦꯅꯤꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ ꯑꯦꯅꯤ ꯋꯥ ꯉꯥꯡꯗꯅ ꯗꯤꯄꯛꯀꯤ ꯀꯥꯡꯈꯜ ꯊꯥꯕꯤꯔꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯡꯈꯜ ꯊꯥꯗꯨꯅ ꯐꯛꯂꯥꯡꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯊꯈ꯭ꯔꯦ ꯗꯤꯄꯛ ꯑꯦꯅꯤꯔꯣꯝꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ ꯇꯨꯝꯃꯗꯣꯏꯔꯣ ꯑꯦꯅꯤꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ ꯇꯨꯝꯃꯣ ꯋꯥꯔꯝꯃꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯦꯅꯤꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯗꯤꯄꯛꯁꯨ ꯑꯦꯅꯤ ꯇꯨꯝꯂꯝꯂꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯑꯦꯅꯤ ꯇꯨꯝꯕ ꯅꯠꯇꯦ ꯒꯥꯏꯇ꯭ꯔꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕꯗꯣ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯒꯤ ꯑꯆꯤꯛꯄ ꯑꯗꯣ ꯃꯃꯥꯅ ꯀꯧꯔꯛꯄꯗꯒꯤ ꯀꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯇꯨꯝꯂꯕ꯭ꯔꯣ
Dipakna, "Kaidoragi ma? Nui pupudo hospital da mo pukali na haye. Lambi da lakpa male. Aikoi su leiramoy na haye." "Oh, ai kumagi ma." "Khangdre tawrise. Aduk ahal oiradubu isor sina kayam kuina otke khalibano. Macha mamawna seba tawningdaba matang haibado yauraani." "Kaino haidubi ma? Pupudo nungsidro?" "Nungsibagini hairise. Wana khangbado yengba ngamdre. Kari papu langsilurabano khangde. Hauzik gyan amata tabasu nate. Kayam waramgani. Masasu waba, misu waba." "Bema, nang abega leminaramo. Madi tumhaurabane. Kauba tararo." Annie-na, "Hoi ma." Manemga mapuroibaga chatkraba matung Annie langtaknaba henmanduna Gayatri-da call tawrei. "Hello che, aine." Gayatri-na, "Annie ro?" "Hoi che, kaidauramino?" "Tumlage tawrambane. Tumba yadadana mapanda tholaga fami." "Che, ai chega amta thengnaradina khalambane." "Kaigi?" "Chena waramgadabado aisu khangi. Adubu aisu upai leikidabane. Yumdagi inthorakpadagi somda ahalsingna yam thuna luhongnaba sinkibane. Aingonda warauganuko." "Adugidi ai kaisu khandeda. Haujiktada ikaire. Aisu mana sanarambaduda thawai chakpa henmankibana wakhal khanthadana noida lakibane. Numituda chena ngamnaba laisinbiramladi phagadabane. Mana mara lalaga chena oina ikarido kaigino? Natraga case tawramba yadro?" "Aikhoigi nupini. Yaya laubada fajafamsu leite. Adugisu mathakta madi matik chaba mi amasu oirabanina aise mina ahindi pambi oina ukidoini. Aduna kona munna khalaba matungda khukan panganba moiga manaraga punsi mangdoi saruk lemhauriba punsi kharase ima ipagi seba tawraga hingbana fare khalaba." "Che, haujiksu mabu nungshiribra?" "Hanabudi yamna nungshirame. Adubu haujikti magi ludabali chattuna masak uba pau hainadre. Nangsu maga physical relation lainabadagi cheliro?" "Adugumbadi kemta leitiye. Haujik pau leitri. Ibanidi nungshinarakpasu nate." "Haujik phong nabani relation lainadrido yam farabani. Nang yumda halaubana hena fagani. Natragadi nang tungda matha yamna sarakani. Aina haise mabu phongaudabagi kalaktana nangonda haijinbane khalambasu ye. Adubu aidi nangi natawdo inaunupi ama oina yam nungsi. Nangbusu yaningde." "Kaino che, hekta haibiyo." "Aina haidoi wase nangna haijinbane khanbadi yai. Adubu achumbadi noma soidana khanglakani." "Che, adum haibiro." "Noi Dipakto hauzik Rebecca kaubi amaga yam toina loinaba male. Morida mana leiriba mafamduda nupidugi mani lei haye. Manigi manakta lakpagi namada adum leiminara male. Swaidabudi kananasu khangladedana. Aada leiba midi mit yamna naba yawnara male. Mapal thongdadi gyan yamna taba lanjadaba manbani. Mi singbagi haunabi yam haisingna manage tawbadudani mangonda nangna chingnaba pokhandrido." Annie-di wahi adu tabada pukning hakchang pumnamak sonthakre. Wa ngangba fau thokidre. Gayatri-na, "Annie, kapiro?" "Kapkanu he. Nang maga mari leinaudrido yam farabani. Yumda halaga gyan tana leibana nangi afaba oigani. Angangsu oiri. Nangi tungi lambi semobana fai. Luhongore haiba khaktani. Nang kaisu wakhal sonthaningai oide. Aigise nangonda nungaitanaba haibadi nateko. Aina harise chummi lalidi adum khangjarakani." Annie kaisu haidana Gayatri-gi wado taba ngamlaktraduna phone ado kakthalaga pina kapchai. Mathanta mukhali. "Hairibasingsibu aibu thajagadra? Adugumba wabu hekta panghaida haijinba yabra? Ai thajagiroi. Imitna udriki. Adubu karigumba singbo oiramlabadi ai kaidogani? Ai kanagida chatkani? Ima hoigi minungsi yenglaga aibu yumsida sum leikidra? Tamonabu adugumba thabak tawramgadrane?" "Tawramgani. Ngarangsu nupi ama text tawrei. Yumdana saklon ama, mapandana saklon ama. Kayada hairiba tatno?" Annie wakal khanba yaba khalamlaga waraduna tumthakre. Mathangi numitni Dipak chatkadabagi loisili. Annie su Dipakta nungaitaba losilaga
ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯅꯕ ꯍꯣꯠꯅꯩ, ꯅꯠꯇ꯭ꯔꯗꯤ ꯗꯤꯄꯛꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯗꯤꯄꯛ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯈꯤꯕꯅꯤ꯫ ꯑꯦꯅꯤꯁꯨ ꯔꯨꯝꯗ ꯐꯤꯔꯣꯜ ꯊꯨꯞꯆꯤꯜꯂꯒ ꯂꯩꯔꯤꯉꯩꯅꯤ ꯗꯤꯄꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯑꯦꯅꯤꯅ ꯌꯦꯡꯂꯨꯕꯗ ꯔꯦꯕꯦꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯒ ꯃꯅꯤꯡꯗ ꯍꯟꯇꯣꯛꯏ꯫ ꯗꯤꯄꯛꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯑꯩ ꯊꯣꯛꯂꯛꯀꯗꯧꯔꯦ, ꯀꯥꯏꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅꯣ? ꯑꯣ, ꯍꯣꯏ ꯍꯣꯏ, ꯄꯤꯔꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣꯀꯣ, ꯊꯝꯃꯒꯦ, ꯉꯥꯏꯔꯝꯃꯣ꯫ ꯗꯤꯄꯛꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯦꯅꯤꯗꯤ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯗꯤꯄꯛꯄꯨ ꯋꯥꯔꯧꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯗꯤꯄꯛ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯍꯣꯔꯦꯟ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯦ, ꯑꯍꯥꯎꯕ ꯆꯥꯗꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯦꯅꯤꯗꯤ ꯗꯤꯄꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯧꯁꯤꯟꯅꯕꯅꯤ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯅꯣꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ꯫ ꯑꯦꯅꯤꯅ ꯅꯣꯐꯦꯠ ꯇꯧꯕꯗꯨꯗ ꯗꯤꯄꯛꯁꯨ ꯍꯔꯥꯎ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯑꯦꯅꯤꯗꯤ ꯗꯤꯄꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯗꯨꯅ ꯃꯄꯤ ꯁꯤꯡꯊꯔꯛꯏ꯫ ꯋꯥꯈꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯟꯅ ꯈꯜꯂꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯈꯪꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯦꯅꯤꯁꯨ ꯃꯥꯒꯤ ꯔꯥꯏꯝꯁ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯍꯧꯔꯦ꯫ ꯀꯣꯂꯦꯖꯇꯤ ꯃꯔꯛꯇ ꯆꯠꯇ ꯌꯥꯗꯕꯗ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯁꯣꯏꯗꯅꯕ ꯑꯦꯅꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯩ꯫ ꯃꯆꯟꯅꯨꯄꯤ ꯗꯨꯁꯤꯂꯥꯁꯨ ꯑꯦꯕꯣꯔꯠꯇ ꯃꯦꯗꯤꯀꯦꯜ ꯇꯝꯕꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯀꯥꯔꯟ ꯇꯧꯗꯨꯅ ꯌꯥ ꯂꯥꯡꯉꯝꯕ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ꯫ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯃꯃꯧ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯑꯦꯅꯤꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯕꯅꯤꯅ ꯃꯅꯤ ꯃꯃꯧꯗꯨꯐꯥꯎ ꯇꯣꯏꯅ ꯂꯣꯏꯅꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ ꯅꯣꯡꯃꯇ ꯃꯅꯦꯝꯅ ꯊꯕꯛ ꯌꯥꯎꯒꯦ ꯌꯥꯗꯦ꯫ ꯃꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ꯫ ꯃꯇꯝ ꯈꯤꯇꯪ ꯁꯪꯕꯗ ꯃꯅꯦꯝꯒ ꯂꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯅꯦꯝꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯦꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯄꯣꯊꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯅꯦꯝꯅꯁꯨ ꯃꯃꯧ ꯋꯥꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯦꯅꯤ: ꯏꯃꯥ, ꯌꯥꯔꯅꯤꯌꯦ, ꯂꯣꯏꯗꯧꯔꯕꯅꯤ, ꯑꯩ ꯇꯧꯔꯒꯦ꯫ ꯅꯨꯡꯁꯤꯅ: ꯄꯨꯂꯞ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤꯅꯦ, ꯅꯪꯕꯨ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯋꯥꯔꯣꯏꯌꯦ ꯏꯃꯥ, ꯏꯕꯥꯅꯤ ꯈꯛꯇꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯕꯨ꯫ ꯆꯥꯛ ꯊꯣꯡꯕꯗ ꯅꯠꯇꯦꯅꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯠꯇꯁꯨ ꯌꯥꯎꯒꯦ ꯌꯥꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤꯗꯨꯗꯤ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯕ꯫ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁꯁꯤꯅ ꯊꯥ 2ꯃꯨꯛꯇ ꯉꯥꯏꯔꯝꯂꯅꯤꯅꯦ ꯂꯣꯏꯒꯗꯧꯕ꯫ ꯊꯥ 2.5 ꯋꯥꯠꯂꯤꯌꯦ ꯏꯃꯥ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯣꯡꯃ ꯅꯤꯅꯤꯇ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ꯫ ꯇꯜꯂꯤꯗ ꯏꯃꯥ, ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯑꯩꯁꯨ ꯆꯠꯈ꯭ꯔꯒ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ? ꯅꯟꯗꯣꯝꯆꯥ ꯍꯣꯏ, ꯀꯀꯥ ꯍꯣꯏꯁꯨ ꯂꯩꯔꯤꯁꯤꯕꯨ꯫ ꯅꯣꯏꯅ ꯌꯥꯝꯅ ꯂꯥꯞꯅ ꯃꯅꯤꯄꯨꯔ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯣꯟꯅ ꯆꯠꯂꯁꯨ ꯆꯠꯀꯦ ꯏꯃꯥ꯫ ꯑꯦꯅꯤ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯆꯣꯛꯊꯔꯦ ꯍꯥꯏꯕ ꯃꯅꯦꯝꯅ ꯌꯦꯡꯕꯗ ꯈꯪꯂꯦ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯉꯁꯤꯗꯤ ꯃꯅꯦꯝꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯔꯛꯄꯗ ꯔꯨꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯇꯨꯝꯕ ꯃꯇꯝꯗꯒꯤꯗꯤ ꯈꯔ ꯉꯜꯂꯤ꯫ ꯗꯤꯄꯛꯁꯨ ꯑꯦꯅꯤ ꯊꯕꯛ ꯂꯣꯏꯔꯝꯂꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯉꯜꯂꯤꯕꯅꯤꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯦꯅꯤꯅꯗꯤ ꯅꯣꯡꯃꯇ ꯇꯧꯔꯨꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯗꯤꯄꯛꯅ ꯀꯣꯜ ꯇꯧꯔꯛꯂꯕꯁꯨ ꯀꯌా ꯄꯥꯏꯗ꯭ꯔꯦ꯫ ꯄꯥꯏꯔꯕꯁꯨ ꯋꯥꯔꯤ, ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯔꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯊꯝꯃꯤ꯫ ꯗꯤꯄꯛꯁꯨ ꯑꯦꯅꯤꯒꯤ ꯃꯊꯧ ꯆꯤꯟꯕꯅ ꯋꯥꯔꯝꯂꯅꯤ ꯈꯟꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯌꯦꯠꯄꯤꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯗꯤꯄꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯦꯅꯤ ꯇꯨꯝꯂꯒꯦ ꯇꯧꯔꯤꯉꯩꯗ ꯇꯦꯛꯁ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯅꯍꯥꯟꯃꯨꯛ ꯗꯤꯄꯛꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯇꯣ ꯈꯔ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯗꯤꯄꯛꯀ ꯔꯦꯕꯦꯀꯥꯒ ꯌꯥꯝ ꯅꯛꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇೋ ꯉꯥꯛꯇꯅꯤ꯫ ꯑꯦꯅꯤꯗꯤ ꯌꯥꯝ ꯉꯛꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯌꯦꯡꯂꯤ꯫ ꯐꯣꯇೋ ꯑꯔꯣꯏꯕꯒꯤ ꯀꯦꯞꯁꯟꯗ ꯏꯔꯤ: ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯦꯅꯤꯅ ꯑꯃꯨꯛ ꯍꯜꯂꯤ: ꯈꯪꯗꯦ꯫ ꯔꯦꯕꯦꯀꯥ ꯀꯧꯏ ꯍꯥꯏꯌꯦ, ꯅꯣꯏ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯄꯅꯦ, ꯃꯥꯒ ꯅꯨꯡꯁꯤꯅꯔꯦ, ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏꯅ꯫ ꯅꯨꯄꯤ ꯑꯗꯣ ꯔꯦꯕꯦꯀꯥꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯅꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯂꯕꯗꯨꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯍꯦꯟꯅ ꯍꯥꯞꯂꯔꯦ꯫ ꯑꯦꯅꯤ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯄꯤꯗꯅ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯦꯛꯁ ꯇꯧꯔꯛꯄ ꯂꯦꯞꯇꯦ꯫ ꯑꯦꯅꯤꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯤ꯫
Nui tamona tawrisibu kaino. Hojikta magi apamba pumnamak ifamdagi famkraba matungda aibu inthokpiramle. Mana sumaina tawrakani haibadi ai mangdafau mangludabani. Asuk tukachaba mapandana gyan taba afaba saba. Eni nupiduna tharakliba warol singado fazana pawa fauthokidri. Mamit ki pina thumjan ki bana mayek pumba masel marang oina urei. Photo ado amuk yenglubada thamoi chakpe heman ki bana khudakta loina delete tokthokraga phone ado kachinda lapna langthokraga mamaido famungda upsinduna pina kapcharami. Tanja aduda Deepak ki calls lakli. Enina phone do paraga thuna kaktali. Deepak na text oina thari. Kaidorage thabak jinbro. Enina reply amta pidabaduda Deepak amukasu call tawri. Handakti phone ado adum chalhalaga silent ta thamjili. Deepak su call tawrakpa lepti. Tararak muk tawramlaga lepkre. Ngihaki matungda Enibu manemna kaurei. Mamana kaurakliba adu Deepak na phone tawraklangani haiba khangladuna ahanba kaubada tumba saduna tasinade. Hanjin kaurakpadagi tumuba saduna kapubagi khangkiba tare khanduna makhol semlaga khumai. Kei haigi ma nangbu tumlabro ibungona phone tawba paide haise karigino ne? Hoi ma ai tumure tamo hojik engonda phone amuk tawre pairigi ma. Phare adudi ima kumage ko. Handak mukti Deepak na call tawrakpa adu paikhali. Hek paikhatpaga Deepak na hairei. Tumasu call lakpadudi taramganida. Haifitang su paikhalaga tumage hairamba kai kaige. Tahodre ngasai class ta silent thambadagi laukthokpa kaure. Ahanba tawbadana kakthalai kamai tawriba? Ai tumbagi gyan tade bhap oiride phone kakpa isana khangaude. Pakhumdi hairine nate ngaiko nang kaidorage? Kaino kaisu tawde. Nasa nungaitabra kapuba male? Kaisu tawde kapte tumubane. Aingonda walot kanu. Nangna nokpa haraubagi makhol khangdrabasu nangna kappa nungaitabagi maithong khonjel matau aina yamba matamda thengnuduna laklabani. Nang asi kapte haina chenba sunga yaro. Nang kapi hojiksu kapi. Kappagi maram aingonda hairo. Kai nungaitaba leige? Eni khangba ngamdraduna makhol thongna kappaga haire. Aina kappaga kaidorage? Aina waba nungaitaba pumnamak nangonda share tawtaba yade haiba leibro? Kappa faudi ining tamallo. Nuhine gonda asuk yamna chayennarise kaigino? Nangi na yumda leire nanga luonge haiduna nangonda loina khangandaba yade haiba leite. Aigi su punsi leye aibu ining tamna ingalo. Nangna pamliba khuding naning tamna pangtho. Adubu aingondagidi nangi aningba pamba nangna oiningbada pumnamak pahenaba honagano. Wai singado hairaga Eni phone kaktatuna amuk pena kapcharami. Somda Deepak su Enigi wahaiduda mahaki thamoidi machet kya thokna kaikhre. Machildagi wa amata thokpa ngamkhidre. Enina phone kakhibaduda amuk hana calls tawkhidre. Khanba yaba khalaba tungda text amari tharami. Aisu khangi nangna ibu nungsiba ngamde haiba. Nangi thamoi masak khangdana naksanaba honaruba aigi iralni. Isana wajanaba sinjabani. Fare nangnabu peni hairabadi ngasidagi nafamda karisu hairaroi. Nangi awabada saruk yahaningdraba ise nafamdagi lapna leikrage. Nangna waraga aina yengba ngamde. Aduna udanaba tadanaba nafamdagi lapthokrage. Nangna nungsiba ngamdraba aigi punsise mapoksigi nungsiba phauruktaba oyu. Adubu kaigumba aigi senglaba thamoisibu nangna masak khangbirakduna ifamda changjarappa mikuptadi khaurangna ngaijage. Deepak na hairiba asingba thamoigi warol pumnamak Enigi mafamdadi tawsinaba minamba tat oina ukre. Asumna matam khara hokre. Deepak su nongmata Enida pau faurakidre. Adubu nongmata Enigi wakhal kaubadi leite. Wakhal pumnamak fatharaga mathaudo oina pukning lupsanduna nongmadi Enina magi asingba thamoi khanglakhini haibagi asa amadi hingli. Handakti mayumda chattabasu fana kuire. Hana waraba matamda matau premga ngayak wari sanaduna awaba kauthoklambadisu haujiti premsu nupi thikrabanina mana call tarakpa paiba natana Deepak nadi tandana kaya taurudre. Adubu numitudi Deepak premga wari sananigbana call taurubani.
ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯅ ꯄꯥꯏꯔꯛꯏ꯫ ꯗꯤꯄꯛ, ꯄ꯭ꯔꯦꯝ ꯂꯩꯇꯕ꯭ꯔꯣ? ꯃꯣꯅꯤꯀꯥ, ꯂꯩꯌꯦ, ꯗꯗꯥꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯞꯄꯤꯌꯦ, ꯑꯝꯇ ꯍꯧꯗꯣꯔꯛꯈꯤꯒꯦ꯫ ꯗꯤꯄꯛꯅ ꯑꯃꯨꯛ, ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯗꯤ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ, ꯄꯣꯊꯥꯖꯔꯁꯅꯨ꯫ ꯐꯤꯚꯔ ꯇꯧꯕꯒꯤ, ꯆꯥꯛ ꯆꯥꯗꯕꯒꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯅꯤ, ꯌꯥꯝ ꯀꯟꯅ ꯅꯠꯇꯦꯗ, ꯍꯧꯗꯣꯛꯑꯒ ꯌꯦꯡꯒꯦ꯫ ꯃꯣꯅꯤꯀꯥ ꯐꯣꯟꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯗꯤꯄꯛꯁꯨ ꯑꯗꯨꯝ ꯉꯥꯏꯔꯤ꯫ ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯁꯦ꯫ ꯄ꯭ꯔꯦꯝꯅ, ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕꯤ? ꯅꯪ ꯉꯁꯥꯏꯒꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯩ ꯏꯁꯥ ꯉꯝꯗꯦ, ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ, ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ? ꯁꯦ, ꯐꯣꯟꯁꯦ ꯄꯥꯏꯌꯨ, ꯄꯥꯏꯔꯤꯕꯅꯤ, ꯗꯤꯄꯛꯅꯤ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ, ꯃꯤꯡꯒ ꯍꯦꯛꯇ ꯁꯦꯠꯄꯤꯅꯤꯅꯦ꯫ ꯊꯥꯏꯅ ꯁꯨꯝ ꯀꯧꯈꯤꯕꯒꯤ ꯍꯩꯅꯗꯕ, ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯛꯑꯒꯕꯨ꯫ ꯄꯤꯔꯛꯑꯣ ꯐꯣꯟꯗꯣ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯆꯠꯈꯤꯅꯨꯀꯣ, ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ, ꯑꯩꯒꯤ ꯅꯥꯛꯇ꯫ ꯗꯤꯄꯛꯅ, ꯋꯥꯔꯦꯗ ꯋꯥꯔꯦꯗ, ꯑꯇꯥꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯄ꯭ꯔꯦꯝꯅ ꯑꯃꯨꯛ, ꯀꯩꯗ ꯋꯥꯔꯤꯕ? ꯗꯤꯄꯛ, ꯌꯥꯔꯦ, ꯀꯩꯁꯨ ꯅꯠꯇꯦ, ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦꯕ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯇꯩ ꯏꯅꯥꯎꯕꯣ? ꯅꯪꯁꯨ ꯅꯌꯨꯝꯗ ꯈꯔ ꯈꯔ ꯂꯥꯛꯄꯤꯌꯨ, ꯅꯇꯨꯅ ꯅꯁꯛ ꯈꯪꯉꯔꯣꯏ꯫ ꯑꯅꯥꯕꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯀꯜꯂꯤꯅꯦ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥ ꯊꯩꯗꯣꯔꯛꯀꯅꯨ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ? ꯀꯩꯗꯧꯔꯒꯦ? ꯂꯨꯍꯣꯡꯕ ꯆꯍꯤ ꯍꯦꯜꯂꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯆꯥꯒꯗꯣ ꯃꯁꯛ ꯎꯅꯤꯡꯗ꯭ꯔꯣ? ꯗꯤꯄꯛꯅ, ꯋꯥꯊꯤ ꯉꯥꯡꯅꯨ, ꯑꯉꯥꯡ ꯃꯥꯡꯗꯨꯗ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ, ꯂꯩꯇꯦ꯫ ꯅꯣꯏ ꯑꯉꯥꯡꯗꯨꯁꯨ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦ, ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯉꯥꯡꯅꯕꯨ ꯑꯗꯨꯛ ꯃꯅꯨꯡ ꯀꯟꯕ ꯍꯧꯅꯕ꯭ꯔꯅꯦ? ꯗꯤꯄꯛ, ꯌꯥꯔꯁꯦ, ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄ꯭ꯔꯦꯝ, ꯅꯪꯁꯨꯅꯦ, ꯑꯩꯅ ꯌꯥꯝꯅ ꯉꯛꯏꯁꯦ, ꯏꯀꯥꯏ ꯈꯪꯗꯒꯩ ꯃꯅꯥꯛꯇ ꯁꯨꯔ ꯁꯨꯔ ꯅꯩꯁꯜꯂꯨꯁꯨ ꯌꯥꯗꯦ, ꯁꯇ꯭ꯔꯥꯏꯛ ꯇꯧꯁꯜꯂꯨ, ꯗꯞꯁꯨ ꯈꯔ ꯍꯩꯌꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪꯗꯤ ꯅꯪ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯅꯨꯡꯁꯤꯅꯔꯛꯀꯗꯧꯔꯤꯒꯦ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯁꯤꯔꯣ? ꯗꯤꯄꯛ, ꯀꯩꯗꯧꯅꯕ? ꯍꯣ, ꯅꯆꯥ ꯄꯣꯛꯅꯕ, ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤ꯫ ꯗꯤꯄꯛ, ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯈꯔ ꯂꯦꯝꯃꯣ, ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯅꯪ, ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯄ꯭ꯔꯦꯝ, ꯒ꯭ꯌꯥꯟꯗꯤ ꯁꯨꯠꯇ ꯇꯥꯔꯤꯌꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯅꯕꯨ ꯏꯆꯥꯒꯤ ꯃꯄꯥꯜ ꯉꯟꯅ ꯆꯥꯅꯕ꯫ ꯗꯤꯄꯛ, ꯀꯩꯗꯧꯔꯕ? ꯑꯩꯈꯣꯏꯗꯤ ꯃꯄꯥ ꯑꯣꯏꯗꯣꯔꯦ꯫ ꯊꯨꯃꯟꯗ꯭ꯔꯣ? ꯑꯐꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯤꯌꯦ꯫ ꯐꯩꯌꯦ꯫ ꯑꯗꯨ ꯀꯥꯎꯏꯅꯦ, ꯖꯦꯁꯄꯔꯁꯨ ꯉꯔꯥꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏ, ꯁ꯭ꯋꯥꯁꯇꯤ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯅꯤ, ꯌꯨꯝꯗꯕꯨꯗꯤ ꯏꯟꯚꯥꯏꯠ ꯌꯧꯔꯝꯃꯅꯤ, ꯍꯥꯏꯔꯛꯇ꯭ꯔꯣ? ꯗꯤꯄꯛ, ꯍꯥꯏꯔꯛꯇ꯭ꯔꯤ, ꯀꯩ ꯅꯨꯃꯤꯠꯇꯅꯣ? ꯁꯦꯇꯔꯗꯦ ꯇꯥꯕꯅꯤ, ꯇꯥꯟ ꯆꯥꯔꯦ, ꯉꯥꯎꯕ ꯌꯥꯔꯅꯤ꯫ ꯄꯥꯝꯖꯈ꯭ꯔꯕ ꯅꯪꯗꯤ? ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯗꯣ ꯌꯦꯡꯉꯣ, ꯖꯦꯁꯄꯔꯗꯩꯗꯤ ꯅꯪꯅ ꯍꯥꯟꯅ ꯂꯨꯍꯣꯡꯉꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯍꯣ, ꯃꯤꯗꯤ ꯃꯆꯥ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ꯫ ꯄꯣꯛꯁꯅꯨ ꯀꯩꯅꯣ, ꯅꯪꯁꯨ ꯄꯣꯛꯇꯧꯔꯗꯨꯗꯤ꯫ ꯅꯪꯗꯤ? ꯇꯥꯅꯤꯡꯗꯦꯗ, ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯊꯝꯃꯒꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯤꯅꯒ ꯇꯥꯔꯒ ꯁꯣꯏ ꯆꯣꯞꯅꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯀꯛꯊꯠꯂꯤ꯫ ꯗꯤꯄꯛꯁꯨ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤ꯫ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ? ꯑꯗꯨꯕꯨ ꯗꯤꯄꯛꯇꯗꯤ ꯄꯨꯝꯅꯃꯛ ꯑꯁꯥꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯦꯅꯤꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯗꯅ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯕ ꯗꯤꯄꯛꯀꯤ ꯊꯃꯣꯏꯅꯤ꯫ ꯅꯨꯡꯁꯤ, ꯇꯦꯔꯦꯁꯇ ꯐꯤ ꯐꯥꯎꯕ ꯂꯧꯁꯤꯜꯂꯤꯉꯩ ꯃꯈꯥꯗ ꯃꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯎꯏ꯫ ꯃꯥꯁꯨ ꯐꯤ ꯂꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯡꯁꯤ, ꯅꯃꯥꯟꯅꯕꯒꯤ ꯁ꯭ꯋꯥꯁꯇꯤ ꯍꯥꯏꯕꯗꯨꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ? ꯗꯤꯄꯛ, ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯣ ꯏꯃꯨꯡꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯅꯨꯡꯁꯤꯅ ꯈꯪꯂꯗꯨꯅ, ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯤꯅꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯣ? ꯍꯥ, ꯏꯃꯥ, ꯍꯥꯏꯔꯝꯃꯦ, ꯍꯜꯂꯛꯑꯃꯗ꯭ꯔꯥꯅ꯫ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ, ꯉꯁꯤꯒꯤꯗꯤ ꯒꯥꯔꯤꯁꯨ ꯄꯨꯈꯤꯗꯦ, ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯅꯤ, ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ, ꯆꯠꯄꯗꯤ ꯅꯣꯏ ꯀꯀꯥ ꯊꯕꯛ ꯆꯠꯄꯗ ꯌꯥꯎꯈꯤꯕꯅꯤ, ꯅꯪ ꯂꯥꯛꯇ꯭ꯔꯕꯨꯗꯤ ꯑꯩꯅ ꯂꯧꯕꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯗꯤꯄꯛꯅ, ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯕꯣ? ꯍꯧꯖꯤꯛ ꯆꯠꯄꯗ ꯆꯞ ꯆꯥꯔꯅꯤ꯫ ꯗꯤꯄꯛ ꯑꯦꯅꯤꯒꯤ ꯀꯣꯂꯦꯖ ꯇꯝꯅ ꯑꯦꯅꯤꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯕ ꯐꯥꯁ ꯐꯨꯗꯇ ꯀꯣꯐꯤ ꯑꯃ ꯊꯛꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯄꯥꯈꯪ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯥꯟꯅꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ,
Ngasai ꯑꯩꯈꯣꯏ ꯁꯥꯏꯒ ꯆꯪꯃꯤꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯍꯣꯏ, ꯆꯪꯃꯤꯟꯅꯈꯤꯕꯅꯤ. ꯀꯩ ꯃꯃꯤꯡ ꯀꯧꯖꯥꯅꯣ ꯈꯪꯗꯦ. ꯍꯣꯔꯦꯟ ꯑꯝꯇ ꯊꯣꯛꯃꯤꯟꯅꯔꯣ ꯍꯥꯏꯌꯨ. ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ? ꯃꯣꯏ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯗꯣ. ꯀꯣꯂꯦꯖꯁꯨ ꯄꯥꯛꯅ ꯂꯥꯛꯇꯕ ꯃꯥꯜꯂꯤ. ꯇꯣꯏꯅ ꯎꯗꯦ. ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ OBP Kidsꯇꯣ, ꯃꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯔꯥ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯔꯥ ꯈꯪꯗꯦ. ꯅꯍꯥꯟ ꯆꯪꯈꯤꯕꯗꯤ ꯎꯏ. ꯑꯗꯨꯃꯥꯏꯅ ꯍꯪꯉꯒꯦ ꯑꯗꯨꯗꯤ. ꯑꯩꯈꯣꯏ ꯁꯥꯏꯗ ꯊꯣꯛꯃꯤꯟꯅꯔꯣꯅ ꯍꯥꯏꯈ꯭ꯔꯒꯦ. ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯗꯣ ꯐꯣꯟ ꯃꯦꯠꯂꯒ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯅꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯦꯅꯤ ꯀꯧꯏ ꯍꯥꯏꯌꯦ. ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯈꯤꯕꯅꯤ. ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯏꯗ ꯇꯦꯛꯁ ꯇꯧꯈ꯭ꯔꯕꯅꯤ. ꯗꯤꯄꯛ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕꯁꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯦꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯈꯟꯊꯔꯛꯏ. ꯑꯦꯅꯤ ꯍꯥꯏꯕ? OBP Kids School.